Nupi amagi pumtharaba hakchang umangda thauri yanduna leiramling makhut amasung mamit pullaga hatlamba miyoidugi hakchang postmortem examination tawre claim tawradrabadi dispose tawragani haukiba kamjongda Cobra yaudribra chasat PS na konba Kuki amasung Naga gi khul ahumgi yum kuntharo mai thadoklamle Manipur amasung Union lenga ki Home Ministry na Manipur leptana thokliba thoaningdaba thodok-sing thoandanaba amasung mara leiba miyoi sing phagatpada mangjil thanabagidama CRPF ki akhanaba commando unit Cobra gi personal sing thajilaktuna combing operation yauna law and order ngakpada sijinnaraglabasu Myanmar ga ngamkhai tainena leiba Kamjong district ki Chasat police station na konba Kuki amasung Naga khul singdadi Cobra yoraktabadagi oigadra phurup aningi khulahungi yum kuntharo mai thadoklamle thodosigi matangda pauche sina phangba police ki paunda yumfam oiba report na hai ngasi numiyungba mamangdagi hauraduna numiyungba matung phawbada khusukulai matik chana paiba miyoi singna Chasat PS tagi awang nongpokta kilometer 95 rom lapna Indo Myanmar border pillar number Chamaga taraga humdoiga nakna leiriba Faimol Kuki khulda attack chatharakibani attack asida khulasida leiba church amakhak natana yum taraga manga rom maina tumna thadoklambani haidi Revenue record ki matungina di khulasida yum kunthagani thoi rom lei hairi adubungasi mai thadoklamlaba matungda mai chaktaba yum amata leihodre hairi Kuki khul asida thaudo asi thokraba matung masigi laman khumlakpa manba thodokta ngasi nungthil pung amaga minute 45 ram tarakpada police station asimagna koliba sangalok amasung huining thana haina khangnaba Naga gi khul anida Myanmar romdagi changsilakpani thajaba KNAB gi cadre singna khul animaki yum taraga manga rom mai thadoklamle hairi thaudo asida sangkalo khul gi yum taret tumna chakre aduga yum taret nipal lomna mai muthatuna kalhaure huining thana khul gina yum taret mai thadoklamle hairi panba yabadi Faimol Kuki khul ase mamangda thokkiba thodok singna maram oiraduna khul asigi khunja sing ngamkai paringi IC kholda leiba 11 Assam Rifles ki camp ta changjafam lawduna leirakpadagi ngasigi thodo asi thokkiba matamda khul asida khunja amata leikhidabana aso open yaukhide hairi thodok thokfam da Kamjong district police yauna Chasat PS ki team changsinuna yengsinkhre amaromda district asigi fungyar asigi MLA leisio kaisingna ngamkai paringda leiba tangkhul gi khunsilnga Asingumba makhalgi attack chatharakliba se akan bamong yaningdaba phongdokre tangkhulgi khulsing ase Myanmar gi KNAB amasung PDF ki camp singa mayokna leibani haidi ngasigi thodokta Naga gi yum taragani thoi yauna apikpa kaithel gi saruk sing Myanmar dagi changsilakpa KNAB gi cadre singna mai thadoklamle haina su phongdokki thodosigi matangda MLA na yaningdaba wafam sing phongdokrakle haiba tabadagi pauche asina ngasi numidang pung 3:19 lom tarakpada MLA ga wari sanaba The telephone tawrubada mahaki mobile phone switch off tawraga leiramki haukiba me thadasu namli wangli amasung choro khulda KNAB PDF ki cadre singna kan metek chatharamkhrabani khulsing asigi kunja singna Assam Rifles ta thajaba thamdre loinana state engangna neutral force oiriba IRB natraga atopa security agency sing Thammaningi haibagi wafam su phongdokhi makhut amasung mamit pullaga hatlamba miyoidugi hakchang postmortem examination tawre claim tawradrabadi dispose tawragani haukibani thokaba numiki nungthilda Kangpokpi district ki New Kaithel Manbi PS na konba parengba Khunthaki Intervillage Road IBR dagi supnatagi meter chama rom damak changsilaga leiba forest area dagi mamit amasung makhut pullaga sina phangkiba nupadugi hakchang asi Executive Magistrate ama yauna video coverage tawraga rims ki miral sangda postmortem examination tawkhre adubu miyoi asigi Maming matha khangbangam khidri nakalamaromda Kaithel Manbi PS ki maikai degi leikidraba miyoi asigi masak maming taktuna kanagumana tha asigi nipan fawbagi manungda claim tawradrabadi logi matungina dispose tawragani haina phongdorakli Nupi amagi pumtharaba hakchang umangda thauri yanduna leiramle ngasi nungthil pung 3:30 tarakpada Sengmai PS ki jurisdiction manung chaliba khurkul maning chingja pokpi umangda nupi amagi pumthaba hauramlaba hakchang thauri yanduna leiramle mafam aduda nupi ama thauri yanduna siri haibasi mamang thagi ahanba chaywalda mafam aduda loklei yaipalna chingba thiba changluba nupa macha kharana thengnarakhrabani adubu ngasi nungthil khaktada Sengmai police na changduna lautharubani hairi leikidraba nupi adugi makhong mayada nupi gi bag ama leiramki bag adugi manungda mobile phone ama yaurambaga loinana phone asida nupi amana tung onthokuna lepagi DP display picture amasu oiramki hairi Hakchang adu postmortem examination tawnaba rims ki miral sangda thamkhre mobile phone du da yauramba DP gi matugina mahakhurkhul dagi waikhongda mayum pankhibi thokchom Anjali kunga manga apokpa TS lukoi kaubi ama oigani thajanari thaudo asi mahang mathanta thauri yanduna sijabra natraga mina hatok pirabra matungna thauri yansin birambra haibadudi khangmangamdri miyoi ani heroin kilo aniromga konana fare police control room gi cherul ama dangasi ANTF Imphal iski ASIM Rinas Maitena luchingba Youth Against Drugs and Alcohol Manipur amasung CRPF ki tungan-tunganba unit ki personal singna porongpat PS ki manung chanba Kongpal Chingangbam laikai amasung Khurai lamlongi marakta operation chathabada gari bolero ama Kongpal Chingangbam lambida check tawnaba
खामकी कंबाइन फोर्सना खामदा गारीसिदा तोंगलक्पसिंग नानथोक्तुना चेनबा होनाखि अदुबु कांगपोक्पी डिस्ट्रिक्टकी तुइलांगफाइदगी बिज्ञान बानिया कुनगमाथोई अमसुंग कोहिमा सदरदगी मनोज चेत्री कुनगतरेट कौबा मियोय अनिबु मखोइना सापोन केफ चामगा हुमफुगन निपानदा हापलगा पुरकपा पैकिंग अरुंबा यावरगकी हेरोइन केजी अनिरोम फारे फारबा मियोय अमसुंग पोलमसिंग पोरोंगपाट पीएस दा खुसिनखरे हाइडी यूजी अनि फारे पुलिस कंट्रोल रूम ngasi numitang thorak pacherol amada ngasi पुलिस na ngairang mayai lekai degi oinam kalajit elis yai khomba yang ga manga kauba PLA gi kedar ama ta bungkhok area dagi fare hairi amarom da ngarang security force na yurem mayai lekai degi NRF MG Sairem Bolex Elis Pamel Kungataru Koba Kedar ama sagol tongba maka lekai degi fare hairi Mitei Society Chuarchanpur da thingba pirakanu Mitei Society Chuarchanpur gi President N Thoiba amasung General Secretary N Ramesh ki cherol amada Society asi chahi kaya gi mamang dagi ngasi fawba Chuarchanpur gi mitei singi dama angam bathak ta mateng panglagli lub asi chahi humpuga mapan suraba amasung register tawraba independent parent body amani hairaduna lub asigi activity da social media da kanagumba luf amana thingba manba wai sizinaragli basi masigi hak leite society asina makhata na angam bathak ta miyam gi thabak tawki gani karigumba athingba yet papiraklabadi masigi tekchak masa masa na pugadabani haidi Chandel dagi nupi ama Mejram da lupa crore 1.13 gi heroin ga kona na fare Mejram police na AR ga khusam naduna intelligence report ta yumfam oduna Mejram gi Aizol district ki selling mafam amada Haukiba Ningthokaba numitta chathakhiba operation na Chandel district tagi nupi ama lupa crore 1.13 gi heroin ga kona na fare haidi hogdo asigi matangda Mejram lenga ki cherol amada faraba drugs singa da lupa crore 1.13 rongi mamal oigadaba gram 150.97 ni drugs singa siga kona na nupi adudagi mobile phone amasu recover tawraba matungda combined force na state police ta khusinakre haidi amarom da Tamenglong district ki Tolen Khuldagi nupi ani dagi Assam gi Kasar district ta chathaba operation da yaba tablet lising kuntra amasung heroin number 4 gram chamanga kuntra ga manga fare haidi operation asi AR gi Srikona battalion amasung Kasar police na kangnaba pau amada yumfam oduna Kasar gi Tolen gram manak tegi mafam amada operation chathaba da phabani haidi tablet amasung heroin sing asi Moroha Pazar sing gi manungda losenuna purakpani haidi June thada Manipur da nongmaina panduna miyoi mapan siki mapan soki yum taraga mari mai thaki mafam ani da bom pokai ki Manipur da mapanagi changlakpa Kuki narco terrorist immigrants sing na hokiba kumcha 2023 gi May 3 dagi chotharakpa chahi 3 helaba lansing asi fawba state amadi center gi BJP gi lengang na laksin bangam dabadagi mamangi June thada irang sigi manungda nongmaina panduna miyoi mapan sekre amasung mapan na soktuna laikanari tongan tongan ba mafam ani da yum taraga mari mai thaduna tangoi onki mafam ani da bom su pokhai gi pauche sina phangba report amagi matungina hokiba tha asigi amagi ayuk pung taraga minit 95 rom tabada militant KNFP na konsa khulgi micham Kachiak Hengbau Chawang Kun Humdoi Kauba Amanumena Kapadagi Soki Tha Asigi Ahumgi Numidang Pung Mapan Makai Tabada Yaripok Laimanai Degi Thobal Commando da Laiba Khoirom Suresh Kuntra Kauba Ama Thobal Moijing Khongkokda Drug Faba Changlubada Thang Nathilakpadagi Laikanabangam Dana Siki Tha Asigi Mangagi Ayukpung Mari Tabada Kangpupi District Ki Manung Chanba New Kathel Manbina Konba Loiken Kulenda Chokhang da Bakulai Pai Bakharan Landarakpada Kulgi Chief Amadi magi loinabi amasung khunja ama yauna nongmaina kaptuna hatki yum tare mai thadoki Maruti Gypsy amadi Mahindra Bolero amasu mai thaki leikidraba khunja ahum adudi letkhongam haukif kuntraga mari magi loinabi timnari toiboy haukif kungamanga amadi khulasemakta degi Jangjental haukif kuntrani numit asigi numidang pung tara makhairom tabada Khongjom Police Station na konba tentha khunok do laiba tentha GP Administrative Committee ki Chairman Moirangthem Somo yangkai ka manga gi yumda sakang da basing na hand grenade amalang senluna pokai hanki adubu aso open di yauki de thas gi taruki ayu angan ba pung amaga makhairom tabada Iralbung Police Station na konba kyamgai Muslim awang laikai de gi laikidraba ex MLA Alauddin Giyumda sakang da basing na hand grenade amalang senluna sumang da pokai ki thaudok tu da sumang da khamduna laiba Barna car ama A-star ama amanga ta thohan ki tha asigi nipan ge yupung taruka minni furom tabada New Kaithel Manbi Police Station na konba tupul mathaki hana charoi pandong ba khul haina khangnaram badagi haujigna Pongringlong Part 1 Rongmai Naga khulda laiba Chungmanglung Panmai Yangkai ga humdoi kauba ama khulgi ising puba pipe check toba miyoi ahum chatpada miyoi ama Kuki militant na nongmai na kaltuna hat ki miyoi anina na thoktu na chen ki Tha asigi tare ki numidang pung tara makai tabada Purongpat Police Station na konba Khetri Bengun mamang laikai da laiba Saida Elis athoi kauba chahi tara kama thoirom da ngai binupi macha ama mayum da leiringai da sakang da basing na nongmai kapsilakpadagi ningjol da maru ani panduna sokhi Tha asigi mapan gi nungthil pung ama makai tabada Tamai Police Station na konba Faizol khulda laiba Lasangku ki khuldagi haugin lobum yangkai ga manga kauba khunja ama Kuki terrorist singna nongmai kapsilakpada sikhi
ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯕ ꯀꯨꯀꯤ 13 ꯑꯃꯁꯨꯡ 19ꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯍꯧꯕ ꯅꯥꯒꯥ ꯃꯤꯆꯝ 3ꯅ KNFPꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯇꯠ ꯑꯣꯏꯅ ꯐꯪꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯥ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 4:30 ꯇꯥꯕꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯜꯇꯨ ꯀꯨꯀꯤ ꯈꯨꯜꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯂꯟꯗꯥꯔꯛꯄꯗ ꯃꯤꯆꯝ 2 ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ, 2ꯅ ꯁꯣꯛꯈꯤ, ꯌꯨꯝ 8 ꯃꯩ ꯊꯥꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯂꯦꯠꯃꯤꯟ ꯂꯨꯟ ꯍꯥꯎꯀꯤꯞ 39 ꯑꯃꯗꯤ ꯂꯨꯟꯃꯤꯟꯊꯥꯡ ꯍꯥꯎꯀꯤꯞ 18ꯅꯤ꯫ ꯑꯁꯣꯛꯄ 2 ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯖꯥꯡꯈꯣꯃꯥꯡ 19 ꯑꯃꯗꯤ ꯀꯥꯃꯤꯂꯥꯟ 18ꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 9:04 ꯔꯣꯝ ꯇꯥꯕꯗ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯥꯅꯤꯌꯨ ꯂꯨꯋꯥꯡ ꯅꯥꯒꯥ ꯈꯨꯜꯗ KNFPꯅ ꯑꯦꯇꯦꯛ ꯆꯣꯠꯊꯕꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯁꯤꯈꯤ, 2ꯅ ꯁꯣꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯔꯣꯝ ꯇꯥꯕꯗ ꯈꯧꯄꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯣꯜꯐꯩ ꯑꯃꯗꯤ ꯁꯣꯡꯁꯣꯡꯒꯤ ꯃꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯄꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯑꯃ ꯁꯤꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯖꯧꯖꯥꯡꯇꯦꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯅꯣꯏꯖꯥꯡ ꯍꯥꯎꯀꯤꯞ 91 ꯀꯧꯕ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯌꯦꯠ ꯊꯪꯕ ꯃꯄꯥꯝꯕꯣꯝ ꯑꯃꯗꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨ 2 ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 21ꯒꯤ ꯑꯌꯨꯛ ꯄꯨꯡ 8:20 ꯔꯣꯝ ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯂꯨꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯣꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ KNFPꯒꯤ ꯀꯥꯡꯕꯨꯒ ꯊꯦꯡꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ, ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯈꯨꯠꯂꯥꯏꯗꯤ ꯈꯔ ꯐꯥꯒꯠꯂꯛꯈꯤ ꯍꯥꯏꯔꯤ꯫